अदा कोई डेमोक्रेटिक सोसाइटी से द तैरी से हजिक फावदा अखोई मणिपुर स्टेट ना प्रजा की दमक हाइब थौदा अदुगा मणिपुरी प्रजा अखोइना स्टेट की ओइब सिगी दमक थौदा रोल हाइ तारे अदगी अमुक मणिपुर गवर्नमेंट ना प्रजा की दमक तौगदोबा थौदा रोल दे अमुक मणिपुर प्रजा ना गवर्नमेंट की दमक तौगदोबा थौदा हाइबा आइने यंगजरी से पार्ट्स ऑफ स्टेट तो ने स्टेट अमदा मरुब पार्ट मरी लेबिरिबा अदुगा पार्ट मरी सिंगसी अमखंग सुप्रीम मोइदबा पुलप ते यावबा sovereignty do India gi oiba the Manipur government di akoi sovereignty do share sovereignty akoi India gi du ki makha da Manipur gi sovereignty si akoi sovereignty du yaude adu part of the sovereign of India adu oiba sida democracy sida akoi praja si June 18 gi do madu issue du da hore pamdaba magi mayokta yes हौजिक सी पामदबा अमगी मायो ओइबनी अदुबु अखोइना पॉलिटिकल इंटरेस्ट है प्रजा ना गवर्नमेंट की दमक लेवपदा प्रजा सी डिवाइड तोथे पॉलिटिकल इंटरेस्ट नु मानब मानद वेरिएबल वे अदुदगी अमुका गवर्नमेंट हाइबसी देयर आर 3 पार्ट्स ऑफ गवर्नमेंट से legislator sing si so mani legislature haidana sabha assembly do adu government masa si so mani adu ga executive leriba adi adum judiciary adu hariba part ohum se masi yam functional oi minnabagi unity do leibra leitabra si he nainari ba aduna government na praja gi damak lakado bo poche masi unity si yam purakpa lakado bo government ta होना दे हैबिट न ते अदु हेन्ना होनबगी मथौ तागनी हैबसे मसी मई खंजई अदुगा इलेक्शन की मतम से मसीदा अखोगी वेरिएंट ओइबा इंटरेस्ट मैमना डिफरेंट इंटरेस्ट सिंगसिना अखोगी प्रजा की यूनिटी सी सरकार सेमनबगी यूनिटी अदगी मागी पामजबा कैंडिडेट की माइक पाकनबगी अदुना मदु लोयखरबा मतुंदा अखोगी समाज से ममी तासिन भाई तारे असाई यानदब मयाम सिना मथंग तासिनदना मदुन तौरादी अमन तौरादी हाइबगी नकपाक ताबा मक्ति नतबदा कोऑपरेशन वानबगी पोसकमा हेक लेबिसना अखोई यूनिटी से मसी मसक थोप खरा वाले अदुना इलेक्शन हाइबा सरकार सेमगसु सरकार दुगी वर्किंग तौरप मतमदा प्रजा की माइकई दे लेरिबसिसु सरकार दु द डेमोक्रेटिक ओइबा ट्रू स्पिरिट ता इखोय प्रजा सम मथौ तो मथौ चंगी ने खले तो दे हबन तब अखोय हेन्ना तोमिनबा मथौ चंगी अदुदा यूनिटी से अमगा निंगनबा अदुगा अखोय मणिपुर स्टेट से मसे अपुनबगी सक्तम थौदांग लोमिनबदुना पुनमकी सॉल्यूशन पुरकनी अब्दुल हकीम दलाक जगे ओजा खगी पाबुंगनी की वारोल थोंदोक पिग्रब तुंगदा ओजा दा लाकचनी वफम दि ओजा की सुइबा मोड अबदी हौजिक लैरिबा ऑलमोस्ट सही एनी गा था तरे सुमाइन हेंजिलपसिदा हौजिक फाउबा कोई उरे तोंगान बा कोई सिविल सोसाइटी ऑर्गेनाइजेशन न लौगदबा रिस्पांसिबिलिटी मोइना ngasi फाउबा लैरिबा कॉन्फ्लिक्ट सी मतांगदा लौरिबा दुगा इमा सिंगना लौरिबा अदुगा लैरिबा लेजिस्लेचर सिंगना हौजिक फाउबा हाइदी मखोइना चप चाबा रिस्पांसिबल ओइबा लेजिस्लेचर मोइरमगदी ओजा ngasi si yong thindari se thindagani habagi thajabajgochu miyamna mangi mangoi na khale oja sigi matang sida oja gi ba motadi tongan ba koi civil society organization gi degi laiba people singi aduga koi gi legislature singi si hoji phobada aduma changsil laga su mapung phada baduna maram oirakanda hoji government of India na neglect tawraga lairibane सिगे मतंगदा ओजागे बवारोल दि करी कमाइन थंबिनी यामना मरोइबा नैनबसेगी वांग अमनी मसे तसेममक मणिपुर दा सिविल सोसाइटी ना प्रजा की दमक लेपाक की दमक सोंथोगा लोब थौदांगदी यामना हिस्टोरिक ओइरे अदुगा मसी अखोइदा यामना मरोइबा तौदबा यादबा मसु ओइबनी अदुगा सिविल सोसाइटी ना लोरिबा थौदांग से अखोइ ह्यूमन राइट्स
nattatana ekhoi nong hinglibu punsi sida singnarakpa mayamse masigi solution leinanaba sarkar da amadi praja masyan ekhoi marakta choba daita mayam ama lakhibani mase ai yamna noiba phawi aduga amaramda legislator oibiriba ziki representative oibiriba Manipur state legislative assembly ki legislator mayam singsina thaudang lobada mohoida yamna khudong chadaba thokpagi aduga ngamaktaba haibadi nataba lobada yamna systematic oiba porama he ngamkhidaba amadi adu mayamna pannai pannari basi adum unari bangaktani aduna sarkar amma sakti yauba sarkar amma leirabadi aikoi thaudang adu loba ngamkhigani haibana chingba thajabasu leiraga sarkar semnanabasu adum dabi tori aduga prajana pami basisu civil government ama popular government ama leirabadi aikoi gi hope mayam ama thamjabase masi legislator singsina adum pangthok pirakani haidana thajaba thami amaramda community gi wakhal se community ki tongan leiba manipuri aikoi mayam se masi aikoi gi wakhal da peace se pamba ngatane adu peace broker khara haitare breaker khara peace thugaiba adugum khara thokhibase masi amuk thokpada yaukriba mi sing adagi group haigadra maming palludragasu masi singsi ahambada hojik tangai padana ways and means for peace haibasida akoi individually peace se leiba chumi haibase masi hana thajab mama mathok tai aduga individual tanatana group sing lai mang thaibi ba civil societies aduga imai bill sing marwaina nupi gi maikei degi peace ki kholau lak liba sing se masi gi wafam sisu akoi tamin naraga akoi isa so amadi samasi pulap sangshin minabana yam phagani haina khali masumna apam basi government of India na dialogue ama ministry of home affairs ki makhada dialogue chathari basida taba yaba tare hane khale yes aidi tahaning daba yaudaba tahaning adi tare hane khale aduna khallaba tariba sidaida hoji paikhat pada grievances mayam sing si loina tabire hane khale tabiraga thabuk unthok khrabra loi khrabra haibu wangsine aduna grievances si kaigumba mathang phase 9 obu government na budi kan honai adu masi loisin bibang amagadi praja gi maikei degi su peace soidana adum accept tawbudo ready leibagi mathakta accept tawbudo do khong thangba yawak kadra haibasi masu ai thajaba mani aduna aikoi da phawriba peace purakna bagi damaktadi ITP singi punsigi sendal lambi natraga hinglibagi punsi mongsi mayam yam toin hanere akhoi chu chaluda ubuda noaita ba phawi adu makhoi gi sisu loisanba aibadi solution ama puraktana yes aikoi human rights aikoi da noaiba yumda neta na phamiba natraga kethen kariba adegidi mapalam chatpa tare halakpa tare haibada khudong chada thoi mayam se masi imung ayam ba loin thengnari maktane aduna ITP gi sina yam priority pibiraga lakadoba legislator mayam sing sina sembi gadoiba sogotlaga togdoriba government to maduna aikoi adum da su thajaba thami aduga madugi thajaba si India government asu asai mangda pong kaidam manin habiba double engine do Manipur government PRO asu government amadi leitana aduga hojik si assembly si hingibani legislator sing working ni government sem draga su moi su part of the government and working for the interest of the people oi banina mohoi su yam kanna sangselakani haibdo ai sangselopam soi haidana ai thamjage aduga ekoina santi purokpa haibasi daisida dialogue tawduna leiribase masi matam sangjilakpase oi leiba ani gi wari sanaba mathang yaithoga tobe ai adubu aikoida lambi lanthok lanchin yadaba adegi pauna sai mangda haiba buffer zone yes masi buffer zone si hangu thiru badadi civil society na simga kaya na hangu badadi leitaba dona toba aduga leitrabra hairagadi leibagumba changuranu asina sane haiba aduna buffer zone se masi loktho hobuna chumgani andak lakadar government tuna madu lokthong na warep taraga
aduga masida tohda batagadi political legitimacy ama buffer zone se order thoktrasu leitrasu chanabagi mo ama thokpanina masina sum matam sangadi akoina akoi miyoibada citizens singsina manipuri akoina participate tawda freedom from humiliation aduga freedom from fear aduga restriction mayamna paijalabasida akoigi freedom se freedom of manipuri se masi akoigi constitution gi makhada kada yongna phangibno phangdrabno haibasi wahangam lae aduna phanghan ba haibasina dialogue tugi pakhum oihanninge aduga dialogue se hojikti prithvi gi oina so peace provision peace plan kaya leibak singi lan loisan na kan haine government authority leibak mating leiba leibak singna dum puthong ne adumai tawdana aikoigi manipuri aikoigi marakta thokliba ngasigi maruina mitai amasung kuki jogi marakta confine tori ne na tori be sina santoraktana awabadi loin nangiba ngaktane ani khakta da nangdi maramdi punna leipa amagi sasan amagi apunba kethen punba hingnabagi upai towa se oza oina aikoina yam thawai yauna tambiramba satra kaya uba phangtaba adudagi makoina di phone da khangningbagi hangappa adaida akoida sadra moin uribanina adagi asomdagi ching da tamramba angang sing somda la kana oza sing da hangowa adugi china se human oibagi feeling se mase ko edum et toy mateng pi toy musung tawriba dudi minungsi da chatkre duty oiba posa amada lakpungam do adu hajikti akoi si social unity lakpa adi social inclusion gi wakal mang handaba asida ai government of India na peace provision ama point kayano yawning ba haiba tare moine hen khangabani masi puthoktana aikoi gi manipur gi solution si peace haibasi solution progna bagi achoba plan provision ama thamhanningi haidana I thamjari chum thagachari uza marik chumborol thamiri makha chathajabo ojana kalamarom da koi masai pabung khaidemani chuna su panbigi ba koi gi jun 18 gi mahota jun koi gi double 36 haibagi chigi si amu sung yeng kanda oja koi gi June 18 gi thoki ba thokdok si oja haunarudana unanimously masida haun loi amatoina hauraga oja ngasagi sigi keno sida tawga miwi taraga nipan phoga leigidrineba adu ngasi hauji chahi aniga tha taruk tare susila aba chahi khangawru chahi hum phazila kadaba si bobada ngasagi akoigi legislature singsida lawgadaba magi responsibility si lawba ngamdre habasi mamek sengna ure tangai phadana makoigi makota law si leiribanina makoi si makeup thohan ge haragadi masi ju miyamna thagat khibanina oja makoi makeup thohan ge ju oja makoigi makotan miyam gi makotane ba makoi makeup thohan baise sida akoina movement Bangladesh thokiba Nepal da thokiba yam pamu bagi wafam di nataba matamda without territorial limit ki da haunaru banai dana amato ina pulla kanda thengna ki ba khongjing du ngasi chahi ani ga tha taruk tare susala obo punsin bangam da ba unity oi bangam da ba amato oina movement aba bo ngasa gi makeup thoan ba ba si miyamna hap ki bane miyamna ma khoji makeup thoan ba si punsin laga koi makeup thoan bangam da ba se oja masi matam dugi generation ga hoji gi generation si ga da oja ahong badi yamna leire adubu miyamna su dum hairi makoi si yamna politicize loin tawgre haidana osa kari kamai thambininge yamna maroi ba wahanga mani issue haibasi variable oibisu mayam amane adu moinamak ai isana yengbada democracy chatpa India tu aikoi manipuri su democratic society oibasi adum aikoi constitution leirambadu degi 1947 amasung adi mamang da khara adum hoba ada aikoi democratic society si da tairi se hojik phawbada akoi Manipur state na praja gi damak haiba thoda aduga Manipuri praja aikoi na state ki oiba sigi damak thoda role haitare
adagi amuk Manipur government na praja gi damak tawgadawa thodang role de amuka Manipur praja na government ki damak tawgadawa thodang haiba aini yengjeri se parts of state to ne state amada maru part mari lebiriba aduga part mari singsi amakhang supreme moidawa pulap te yawba sovereignty do India gi oiba the Manipur government di akoi sovereignty do share sovereignty akoi India gi du ki makhada Manipur gi sovereignty si akoi sovereignty du yawde adu part of the sovereign of India adu oiba sida democracy sida akoi praja si June 18 gi do madu issue du da hore pamdaba amagi mayokta hojik si pamdaba amagi mayo oibani adubu akoi na political interest se praja na government ki damang lew pada praja si divide to the political interest no manada variable way adudagi amuka government have see there are three parts of government say legislator sing so many legislature haidana sabha assembly do adu government masa so many aduga executive leriba adu judiciary adu hariba part ohum se masi yam functional oi minnabagi unity do leibra leitabra si he nainariba aduna government na praja gi damak lakado wo poche masi unity si yam purakpa lakado wo government ta hona de habiti nate adu henna hona bagi mathau tagani habise masi mai khanjai aduga election gi matam se masida akoi gi variant oiba interest mayamna different interest singina akoi gi praja gi unity se unity si sarkar semna bagi unity adagi magi pamjaba candidate to gi mic park na bagi aduna madu loi hraba matungda akoi gi samaj da mami tasin bhai tare asai yana da mayam sina mathang tasin dana maduna tawra adi amana tawra adi haibagi nakpak taba makti na tabada cooperation wana bagi posak lama hek laibisna akoi unity se masi masak thop khara wale aduna election haiba sarkar semagusu sarkar du gi working torpo matam da praja gi maikai dei leiri bisisu sarkar du da democratic oiba true spirit da ikoi praja sa mathau changi ena khale tau de habana taba akoi gi henna tominaba mathau changi aduda unity se amaga ningnaba aduga ikoi gi Manipur state se masi apun bagi saktam thodang lomin na duna punamaki solution purakani haidana thajai okay thank you very much